Myanmar da leptana khuthoknabagi update ta asi rival group singa military ga kapnabada CDF Chin Defense Force ki kedar manga sire loina na makhoidagi khulai kya su phangkhre hadi Jelarong United Front JUM na khulai paiba refugee singda naga taba mafam singda niyong kaina laisilaba refugee sing chatkina bakhangan khre hadi Godown may chaklakpadagi kankhre ngarang numidang pung 3:50 rom tarakpada Imphal Police Station gi jurisdiction manung chaliba Nagamapal lamabam lerakta leiba godown ama khanghaudana may chaklakpadagi Manipur Fire Service ki firemen singna matam chana changchinduna may muthatlaga kalhaure hadi thaudu ase matau karamna thorokpano haiba chapchana khangbangam khidre adubu washroom na singba sabagi polam sing thamba godown ase electric short circuit tagi horokpa Maina Sanglapa Oigani Tazanari, Godown ase Mathol Mari Labor Building Amagi, first floor da Labane Hade, Building Asagi Mapuki Mamingna, Longjam Premjit Kawi, Aduga Port Sing Asina, Santos Kumar, Sahu Kobamisak Amagini Hade. Pumtu today Kraba Manipur Ras Body Matanda consultative meeting pang to create experts in the Archaeological Survey of India Amasung UNESCO gi guideline matungina Hanjil Halu Aikre Hade. Asagi Nipan gi Yasanglak Pamamang da Pumtu today Kraba Manipur gi Ahing Bapwari Sing Manungda Amani Hana Lona Rakluba, Silongi Manipur Ras Bari Matanda consultative meeting Amapang Toktuna, Kanakiba the Sarukya Kiba, experts in the Manipur Ras Bari Saktambu Archaeological Survey of India, ASI Amasung UNESCO gi ethics samadi guidelines singi matungina natragana anastologist ki matungina Hanjil Haluhaina Pongdokna Krehadi. Manipur Rajbari ki consultative meeting ase ngarang City Convention Center ki mini conference hall da mahut amasung IPR ki director NG Utamna mayai tangba lauduna pangthokhibane mifam asina Rajbari asibu pumthu thudekhiba amasung amuhana sangat sagatpagi matang da kopna khanake haide matang asida panba yabadi Rajbari ase thasigi nipanda uphulta na thudekraba matung thasigi 13 da Manipur legakna Rajbari asigi reconstruction amasung restoration ki damak monitoring amadi supervision Committee ama semkhibane committee asina stakeholders singa khusanaduna makha chatharakadaba thabak singbo monitoring amasung supervision tawbagi thodang laugani aduga hanagi phibamda hanjil hanabo honabada miyeng sangane amasung Matam Chana Loisena Basuhonagani Haikibane, Narang Pangtokiba consultative meeting a singing matang that DIPR na Torposerola Magimatungina, Committee Mamang Tagi Kungama Pandagi Hauraklaga, Tasagi Nipan Power the Manipurgi Puariga Sagonarakliba, Manipur Rasbari to Dekibatagi, Hausik Oidiba Pibongi Matanga Sandokna Taki Amasung, Sido Kraba Rasbari Asidagi Panglak Pomasak Sing Amuhana Chizinanaba, Matau Karamna Tangadage, Haibagi, Matang the Supongdoki Haide, Narangimi from the retired Professor W. Nabukumar, Manipur Architect Forum ki President and Git Kumar Mutua Museum ki Director Mutua Bahadur Intak ki Convener Homen Thangjam Saknaraba Artist Thodikjam Tombi Institute of Engineers India Manipur Center ki S Tampha amasung Kangla Board ki member su oiriba Professor Enjoy Kumar Singh su sarugya ki haidi Airlines Air ki Imphal Scissor Flight Service lab lagani haidi India ki tongan ba mafam singbu samna hanaba amadi misam miyam su flight ki khudong chaba phanghanaba pandamda government na haudokhiba udan desh ka am nagarik ki makhada Airlines Air na piramba Imphal Scissor Flight Service thas ki kunga manga dagi lab lagani haidi press na phangba paw gi likhun gi matungena Airlines Air na Imphal Scissor Service piringai matamda Imphal dagi Scissor chatpa matamda lupa lising amaga chani pandagi na Lising ahum phawa sange amade hana Kolkata phawduna chatpa matamda pung ahum lom sanglam badu somna tagi minute ni phuda hanthanba ngamkhe masina chathokasin tawriba miyamna thengnaramba matam mangbagi khudong sadaba adu kokhanba ngamkhe Airlines Air gi service asi thasigi kunga manga dagi lepkhiba tarabadi chathokasin tawriba singna Kolkata phawduna pung ahum lom sangbagi mathakta ticket khakta da lupa lising 10 hena sanglagani hari panba yabadi Imphal Scissor flight asi matam sangna lepluraba matung 2022 gi November 25 da Udan Regional Connectivity Scheme ki makhada Union Ministry of Civil Aviation Jyotir Aditya Scindiana hudokibane haide Assam Rifles na ningol sa kaubagi tarom pangthokre Assam Rifles na kaksing Palel amasung Bijaypur da ningol sa kaubagi tarom sing pangthokre haina headquarters IGAR South ki PRO gi serol amana haide haukiba tangkun da kaksing khunau da pangthokiba tarom da IDP
Sahunga Marfu Taret na Sarugyake, Makogi Manung the Samaga Kontramapan na Nupa, Samaga Hompu Taret na Nupi Amasung Marfu Matoy na Angang Singne, Ningon Sako Bagi Toramase, Makasatarak Poina, Narang Supalel, Gerizanda Pangtoke, Maduda Palel, Bizurpura Masung Kaksin, Mera Paibi, Humdraro na Sarugyake, Aina, Piarogi Serol Asinamakata na Haide, Mara Asida Inspector General of Assam Rifles South Major General Rabrup Singh YSM SM yauna Assam Rifles na Manipur gi miyam da ningol sako bagi yai proposal PD Major General Rabrup Singh na mahake yai proposal da hai masin mopa gi nuksi marida yumpham oiba ningol sako bagi komai asina lakpuda nungaiba sakhotpa amasung punna santi oina hingminaba oirasano amarom da numinini gi oiba pre-recruitment training program ama nahandagi Ngarang Pauba Sandel District ke Medi Village tapang thokre hari training program adu da Sandel Palel amasung Tengnopal ki naha samaga tarama pana sarugya ki hari atopa amadana Thawal District ki Chandrakhong da leba Assam Rifles ki COB company operating base da ngarang uthabu ki drive amasatha kre haina PRO ki sero asina hari Assam Rifles ki person kuntra nipana sarugya dana pangthok ki drive adu da tongan ba makhal ki usara sani yankhai tha ki hari Khut tha kiba laite haina SDC na phongdorakre Thasagi kungamangagi print amadi electronic media khara da khangabo apun maira paibi lopna thadrakpo serol amada SDC Thawal ki mathakta sirak diba maral sing adu yumpham yaudaba maral sirak pani nupi da khut tha kiba laite haina SDC Thawal ki office da ki thadrakpo serol amada haidi serols na makhata na hai SDC Thawal bu yumpham yaudaba maral kya sirak liba pau sing adu da maroiba allegation sing thangalak libi laisram latari haribi misa ase SDC Thawal ki office da runner oina toina lakui mioi amani haukibo October gi saisat mapan gi nungthil pung mari tarakpa duaida mahangna SDC Thawal gi kada laklamlaga niyam gi wangmada form tara non availability certificate yaudana death certificate ki order amabu na phu hapu da sign taw haina sanglakhe zerosina hai form tara asi March 2025 tagi hauraga DC Thawal gi order matungina birth and death order da mandatory oiba document ama oina district asigi jurisdiction da chanaduna lakliba direction amani adubu masigi niyam gi wangmada laisram latari hairibi misak asina sign tawdaba yaroi haiduna office da kanba pressure pirakhi maduda SDC Thawal na yakide mage apamba du thungdabadagi latari na SDC office ki decorum bu thugaiduna akanba khon kya am sijinakhe masida natana latari na purakpa documents sing adu executive magistrate ki mathau so pangthok leba on duty da leriba SDC Thawal da atamna na thawai usitana se langsilakhe tungda office tagi mapal thokibaga sungtaw tawdaba thabakta nupida khopa na thare haiduna latari na lauromkhe asagumna latari na print amadi electronic media da so SDC Thawal bu yumpham yaudaba mara kya ama siraga khongoi nabata natana miyam amadi Thawal district ta leriba luk kharabu lana lamjungkhe hairiba thodok sing asigi CCTV footage lairi hairaduna SDC office Thawal na laisam latari debi gi allegation sing asibo haksin lawi haina su zero sina hairi Madhya Pradesh tak Diwali da Karbat kan tharubadagi angang taramari mamit tangle loina na samaga kun henbana hospitalized tawkre hadi Sri Lanka ke opposition politician ama kaptuna hatkhre Sri Lanka ke opposition politician ama maha ke office ta ngarang nongmai na kaptuna hatkhre haina mafam adugi police ke pau aman phongdorakle masagi sahi kontra ni pan suraba Capital City ama oriba Reli Gamagi Council Chairman oriba Lasantha Wikramasekra mahaki constituent adugi miyosing mifam pangthok lingai da khanghaudana nongmai paiba miyoy ama sangsilaklaga atamdana mangonda revolver na maru kaya kapsilamdana sikibane garangi thawdo laiba aduda assassination tawbagi thawng adu satharakliba adugi matung chana political figure amada target tawrpa ahanbane mihatpa adu mafam adudagi nanthokduna senkhi hairi Wikramasekra laiba adugi opposition party oriba Jamagi Jana Bole Wegya Party ki member amani laiba aduda sahi asigi oina hingsa gi oiba crime thopugi masang hengalakle madugi marakta saruk ayambade drug gang sing amadi organized crime sing na ayambane haujuk phawbada mafam aduda nongmai kapagi thodok samarom sathakibada yamdrabada miyo yankairom sikre hairi Bangladesh ki tribunal na army officer taramanga jail da thajun kre hairi
Bangladesh da hanagi Prime Minister Sheikh Hasina gi sarkar lairingeda mathong maram khangdana mi manghanba mi hatpa amasung custody da otpagi thabak tawki haibagi damak International Crimes Tribunal amana ngarang thabak ta lairiba military officer taramanga jail da thajankhre. Bangladesh Army ki custody da laikiba officer singdo security gi akanba section thorang makada ngarang tribunal gi mamangda puthoki makoisi miyoibagi mayakta chathaba crime gidamak phanaba akhanaba tribunal na order torakpadagi haukiba tang taramathoida army na phajankhibane. Tribunal na ngarang jamin pinabagi matangda petition amata takhide amasung lakliba November 5 da pangthokadaba hearing da officer sing asena formal oina application pisilakpa yagani haina Justice M Gulam Mortuza Muzumdar na Sire ZUF tribunal na khanganke trial mayok tanabagi damak jail da thajankraba officer taramanga dugi manungda Major General ama Brigadier General Taruk amasung Colonel Lieutenant Colonel amadi Major yauki haire thabakta laiba army officer taramanga jail da thajinbagi thodok thokliba ase mathang sahi gi February tha da pangthokadoriba general election gi mangoinana leba asada political tension yamna wangkhalakli ngai talaktane Nobel laureate Muhammad Yunus na tusingba marak ki sarkar na hanagi Prime Minister Hasina gi sarkar da yauramba leader kaya wayan chathaba yanabagi damak tribunal law semdokhe haukiba October 9 da tribunal asina thabakta lairiba army officer tarataruk amasung atopa miyoi taramari phanaba warrant issue tawkhe order dugi matungda army na officer taramanga phajinkibane atopa officer amadi phaba ngamdre Sheikh Hasina da military secretary oramba officer adu mirai bakta sen khidana ba honari haina pawgi source na haikhe